ngasi nungdaram phongkiba tongan tongan mase phongsingnigi maru oiba pausing khongkacharaga mayamda share tawjigi ahanbada Congress sarkar matamda tundon sana amade Bengali school gilam lupa amada yonkiba BJP sarkar na tuminna laithokom thokte haumi Imphal gi Uripok ta leiriba tondon sana school amadi Babupara da leiriba Bengali high school gilam asi Congress sarkar gi matamda subnatagi lupa amada yonthokiba si BJP sarkar na thigatpam thoi Masigidamagta high level committee ama semduna thigatkadabani haina Federation of Haumi gi general secretary ngasi presta thadorok pasirol amana haidi serol asina haidi bana tondon sana high school amadi Bengali high school asi sarkar gi school ama mapung phana matam sang lairambadagi iramda masida matik saba mahiroi kya puthoktuna lakhibi school singni adubo sarkar gi school sing asibu muthatlaga private school amada on khiba maramna matam adugi Congress sarkar adugi minister kharadi asauba senpham khara senja thumja tawram heningai leite Congress na lam asi yonba matamde school asida matik saba angang sing school kariba matamdani hairi serol asina hai khwaidagi thamoi sukningai oiribadi Oripo tondon sana high school dagi private school thaduna mahitamba ngamdaba lairaba angang kya ama mahitam lamlibane masida natana lamdam adugi sanaroi kya gi amata ngairaba sanabung amasu oiramlibane school asida mahitam jaramba angang sing adubo Congress sarkar na kilometer ahum lapa mafamda school ama linkhatlaga school da lairik tamnaba sinki pikliba angang sing adubu kilometer ahum lamna school tamnaba sinba haibasi lairik tamba to haina sinbagumane lairik tamba phangdraba mahairoi sing adugi mapunsi manghankibagi daita matamdugi sarkar na pufam thoi pikliba angang sing adugi mama mapa sing aduna matam adugi Congress government na makhoigi wakat tabi khidabagi Ramkrishna Mission gi office Bengali high school da satuna care haikibane madubo mission school gi kangbu singna tabi bagi muhutta karimna bagi minok natana karisu kana bafangkide serol asina aroi bada hairibadi sarkar gi school muthat piganu sarkar gi school muthalaga Ramkrishna Mission private school amada yonthokanu haidunu wakat mifam kya tawkhi mifam kya pangthoki prime minister da phabo wakat chepiki masidagi hendoktuna Manipur ban anirak tawkhi adubo Congress aduna manada hapikide maramaduna BJP government asina sarkar gi school ani asibu amuk hana hingat hanbiu sanaroi singbu kanbiu amadi lairaba lairik tamba phangjadraba angang singbu mahitamba phanganbiu loinana government school yonthokiba mi singbu serak pibiu haina Federation of Haumi na haidi hanasu pauksi sida makhatana phungdorakli Makhasa tharakpoin atopa maruiba paukhara namo dance college ki mahiroi singni irang haukhre Palace compound ladiba government dance college ki mahiroi singna Manipur University of Culture gi vice chancellor amadi deputy register na pikiba thajabagi wangbada ngasi entrance exam pangthokpada mahiroi singna irang horakre police team ama laktuna khudakta irang adu lakhi sanction ki ba khongjang aduda government dance college student union gi vice president Somorjina phungdorakibada University asida nauna Sangit Bisara tamnabagi pibe eligibility criteria da college asigi hanadagi graduation ga manaba posting loiduna leiraba mahiroi sing tambagi yaba pidabagi matangda sarkar da memorandum pisinkiba leire masigi matung ngarang university asigi BC amadi deputy register ga phaminaraba matungda dance amadi music department gi oina matam khara entrance yaitholaga punna pangthokpa haina yanakhi Masigi matungda ngasi Nampura department apunbagi entrance pangthokpa asi yamna lebak macha tadaba thawongni BCM adi deputy register ama oibigi haidokhiba wa ngaktaba ngehaki irang laksinaba mawongda tawba manba thawong asi mahiroi singni yaba ngamroi ngasi security ngaktuna pangthokliba exam asi art pu pamjana leidiba college asigi mahiroi singbu namthana bohonabani ngasi entrance pangthokhiba tarabasu hayengdigi makhatana college asida university ga mari leinaba miyo amata sanghandabana singba khongjang kya sangsingani haikenasu pauksisna makhatari makhasa tharakpoina moirang na COVID-19 ga akiba leiringai de ngasidagi moirang kaithel hangba hawbuda pena khidre moirangi laikai khudingda positive oiba miyoigi masing hengalakpadagi local COVID-19 committee LCC na laiset asidagi ngakthoknaba asobo thodang lauduna moirang kaithel gi manung amadi akoibada lairiba dukan sing matam khara thong londuna miyam pulhandanabagi khongjang changsilakibadu ngasidagi hawna moirang kendra gi MLA P Saratna asoba thodang lauduna dukan sing thong hanghanduna mahausagum phamba hawankhre haina all moirang COVID-19 committee gi masul chatpa amana phongdorakli mangna hai haujuk phawbada moirang na miyoi kunrom gi mathakta COVID-19 positive oiba miyoi leirakli basigi damakta yenglaga all moirang COVID-19 committee gi volunteer singna moirang kaithel sing thingduna
सेक्शन थौरांगी थबक लौखोटलक्लिबदु ngasi दुकान थों हंगंदुना लाइसेट असि मनिंग तमना संदोकनाबगी लंबी अमा फाटपगुम तौरीबसिना कमिटी असिना लौरक्लिबा थबक पुनमक अरेंब ओइना तहले मदुना मोइरांग कोविड लाइसेटगी ngaktoknaba hotnabada कमिटी असिगा सरकार की अथॉरिटी अमतगा खुसमनदुना थबक तौररोय कमिटी असिना लौफम थोपा थौदांगसिंग मखा ताना चपचाना लौखिगने हाइरि मोइरांग कोविड 19 पॉजिटिव ओइबा मीगी मसिंग हेंगलक्पा साथीरबा फिबम असिदा कमिटी असिना दिवाली अमदी सकौबगी मी यामना तिनगदबदु येंगलगा ऑब्जर्वेशन पेरेड फाव दुकान सिंथों हंगंदना सेक्शन थौरांगी थबक लौखटनबा मेडिकल डिपार्टमेंट हाइरकपदगी फोकस लॉकडाउन तौदुना दुकान सिंथों थिंबगी थबक सतखिबनी अदुबो हौजिक्ति राजनीति की इथिल मान मोंग दुकान थों थिंब यारोय खुदकता हंगदोकदबनी हाइबसी कमिटीना कंडेम तवी मियामगी खलगा कोविड 19 लंथेंगनरिबा कमिटी बु निंगनबा अमा साउना पुखले हाइबा वफमसु फोंदोरकली हाइना पॉक्सिसना मखा तरकली मखा सथरकपोइना तोप मरुइबा पाउखरा नमुक यु मै साखरे ngase yu pung nipan makhairom taba matamda lilong police station gi manung sana oinam songmum awang laikai da leiba ase Mr. De Kauba miyu amagi yum khangauduna horakpa maina sakhre mai sakpa du de imung adu gi sei ahum kakta ngai riba angang amagi mai gi sarukta asuk apanangki mai adu candle gi horakpa oigani haina thajanari mai sakpa gi pau phangmadagi mayang Imphal Fair Service amadi Thawal gi kangbu thomjilaktuna mai kanbagi thabak sathaki mai sakpa du de lupa lakh nifu rong gi malsang mangta kankhre mai sakphamda Thawal gi ada khyama di lilong gi MLA antas khan laktuna yingsinki Thawal gi ada khyana khudaki oiba mating pangani haina phungdoki haina su poksishna makhatarakli pakha satharak poina topa maru oiba paukhra namo terrorist mari khut thokna bada laikhidre ngase yuk Jammu and Kashmir security kangbu na terrorist ki kangbu amaga nungmai kapna bagi thaudokta terrorist mari laikhidre nomai kapna bagi thaudok asi Jammu and Kashmir National Highway gi One Toll Plaza ngagaro ta ngase yuk thokhibane terrorist aduna pokhai hannabagi masa kayamarum yawbota tatrak amada tongduna Toll Plaza mapada khamna bo khotna bagalone na mafam aduda leba security singda nomai kapsinduna attack tarokhi maduda security kangbu na handuna nomai kapna bada terrorist mari edu laikidabane security force ki maike degidi aso apan amata yawkhide terrorist sing aduna tonglakpa gari edu yengsinba matamda pokhai hanaba masa amasum bom na singba kya yoromkhi hena su phungdorakli Aten bapao mana afaba alu sara puthokadaba mau potato farm asibaga chap manare Chusampurda laidiba uhai wahai sara puthokadaba Zeljang farm su mutpaga manare kha satharakpon yamna nungaitaba pao mana Sumang Lila gi saknairaba comedian Kunjaras Gaura Saba laikhidre lamdamasigi Sumang Lila gi saknairaba comedian Laisram Kunjaras miyamna Gaura Saba hairaga khangnaba asi masagi mayum sangangai use kona ngasi laikhidre masagi sei maudraga tare sukhre laikhidraba Kunjaras Englishim ga chamapan kungum doida pokhi kumja Englishim ga chamapan nifuga mathoidagi Englishing ni ga teret phawba tongan ba lila kya saru yaduna miyamgi thawgol taromkhi magna sanaki ba lila khara pallabada BM mapa lamboiba sanagi kairak sakmanaba marup Waxing gi gulab na singba kayani Lila Boy asi Manipur State Academy na piba Academy Award Manipur State Sumang Lila Council na piba Pidonu Award amadi Ibo Yema Award na singba kya phangkhre lonena Manipur State Kala Academy na sinba Sumang Lila sangdam na ba Best Actor amadi Best Director gi manasu phangkhre Lila Boy asina laikhidabada Manipur State Sumang Lila Council na award phungdoragli haina Council gi Secretary Y Nil Chandra Singha gi serol na haidena su pokshish na makhatarakli loisilakpo na content masang khatanga hapsaramge ngasi asi malem gi toilet de pangthoknari ngasi asi malem gi mafam kya da toilet thoram parks na pangthoknari handaki numit asi gi mari lainaba hiramdi sanitation and climate change haiba asi ga loinana Safe and hygienic sanitization haiba asina maru oiri tuan ba malem gi leba kya da thoram asi pangthok tuna sanitization and climate change haiba hiramda khana nainabagi thoram pangthokre hairena su pauxiation ma khatana phongdorogli mem hajukuna de matang sai lusinjarage orhen pung nipan makhai mapan dai da maru oiba I pauxin khonga charaga sunju soiduna mem da update pizarake mem adu fonga miner sen thank you